Thingduna Ngasi Nungthil Da Jfd na Changsiliba Khongjang SOUGATLADUNA Thoubal Keithel FAMBI SINGNA NRC TOUDANA CENSUS TOUBA YAROI HAINA Khongjang CHANGSINKHRE Ngasi ki Khongjang aduda no NRC no census long live manipur ki saktam kai ba yaroi NRC TOUDANA census TOUBA YAROI haiba kholau kaya su lauki Ngasi ki Khongjang aduga mari lenina Keithel FAMBI amana phongdorakhibada hauzik manipur miyamna Changsiliba Khongjang asi logi mayokta nate Mamangda India ki tongan ba state singda census saithokpagi khudam sing lei aduna hauzik manipur da su NRC tawdri fawba lengak na census asi yaithokpiu haiki Ima aduna makha taraduna hai haujiki lengak liba MLA minister singna isagi chokri konduna leibagi matam natre miyamgi ihul khangna NRC tawnabu honabiu Karigumba NRC TOUDANA census tawnaba hodaraklaba amadi mitop sing India government amadi Manipur government na SOUGATLADUNA leirabadi maduda miyamgi achoba ihau sing lakani madudi daita MLA singna pugadabani haiba wafam thamki ngasi Khongjang aduda masing yamlaba Keithel FAMBI sing saruk yaki Akoina Changsingkhrhe ibasi ain gi wang madadi natte ai lamana baung tawraga India ki mafam ayambada census yaithoki bagi kudam changdang lay 1950 ga wanda India amasung Pakistan unkhatna bana maram oirakanda Jammu and Kashmir da census yaithoki aduga 1960 ga wanda Nagaland amasung aikoi gi matam dodana aikoi Nepal haina chanariba lam aduda huji ojuna Arunachal Pradesh hairiba mafam asida aikoi moiki infrastructure lambi thong na tai sadabadagi makoi census yaithoki aduga 1971 da aikoi gi lalobagi irang na maram oiraga aikoi gi lamdam asida aikoi gi Nagaland da census yaithoki aduga hauji sida natana kaya amar yaithokre aduga sida natafida aikoi gi 2021 da COVID laisap na maram oirakanda census yaithoki asigumba kaya ase ain gi wang mata nate ain gi manung salaga yaithoki ba census ni aduna maram oirakanda census ase yaithok pa yai census ase yaithok piu census ase yaithok pi raga madu akoi gi NRC hana tawbiu karigumba census ase yaithok ta batarga di akoi gi manipur gi leiriba akoi gi miyamna akoi gi chap chaba thengnagani adudi natadana India government amadi Manipur government na mapalom dagi changakpa niyom kaina sangai iba illegal migrant singse sigi damakta makoina saugat pataragadi achauba ihau ama lakane haibase Manipur lengang na chukhang biu Manipur lengang na ngasi mak chokri ko laga leiriba ase asisu hodakta handok biu aduga magi chokri se kon ba thatorok matam dadi aikoi gi Manipur se ngasi di upul olaga leihogani makoina chokri ko laga tholakpa matam dadi Lilagi ningthau sabadana chokri kon biranu aduna chokri ase thadok pira aduga aikoi chap chabi aikoi gi Manipur gi oiba chap chabi thaudang se mantri mandol ama oina chap chabi oina lokhat pira kari ko mana to agadi Manipur miyang gi chap chabi akoi gi ju thaudang lomin na bagan logjagani aiba